Wari asi paisa yamna paiba businessman amagi warini. Mahaki machanupa ama leirame. Machanupa du maka yamna talame. Thabak karemta tawni haiba khangamde. Adubu businessman duna magi machanupa du mathau masak khangba responsibility loba ngamba mi ama ohenba pamame. Aduna noma mapaduna machanupa du phajana kausillaga phamhalame aduga sumaina hairagame. Ibungo ipa ngasi wa khara haige. Nang ngasi yumdagi mapan thoklaga nasana paisa tanjaraga halakadamne. Adu ngamdaba tarbadi nang ngasi nudang chak chaba yaroi haina hairami. Mapagi demandu tabda machanupadu kirami. Aduga kappaga mamagi manakta laklame. Machana kappadu ubada mamadu mapungning nusirame. Machagi mongdu ubada nungaimandaduna mamaduna angangdugi mateng oinaba haiduna paisa khara pirami. Adudagi angang adu mapagi manakta laklame. Aduga mamana pirakpa paisa adu putholaga mapada mana talakpa paisa ni haina utlame. Aduganda mapaduna paisa adu makoigi kuha amada thadakinaba hairami. Angangdusu mapana haibadu tawrame. Chingnaba leitana kuhada paisa adu thadakirame. Mapadu asingbu mini experience yamna thengnaraba nupani. Angangduna paidiba paisa adu mamana pirakpa soidana oigani haiba mapadu khangami. Aduga amuk machanupadu paisa talunaba tharakirame. Handakti angang adu amuk machegi manakta laklame. Aduga kappaga macheda paisa nirame. Matamduda machedusu mapukning nusiraduna mahaki savingdagi paisa khara angangduda pirame. Aduga amu angang adu mapagi manakta laklame. Angangduna pairiba paisa adu machedagi laurakpa paisa ni haibadu mapaduna khangame. Aduga mamanga chap manana paisa adu kuha manungda thadakinaba hairame. Angang adu handaksu paisa adu kuha manungda thadakirame. Aduga angang adu amuk paisa talunaba tharakirame. Handakti angang adu upai leitabadagi market ta thoklaga thabak thiba tarakirame. Aduga angang adu market ta thoklaga thabak thiba laklame. Aduganda nakandagi pot yonbi nupi amana angang adu kaurokirame. Ibungo aigi potsi amta asibongda thangbiyo ai nonda lupa cham pige haina sumaina hairaklame. Paisa paiba imungi macha oirabasu upai leitabana thabak tu toba tarame. Madi hanadagi thabak kemta torpa misunate aduna thabak tu loirakpa matamda mahak yamna warame. Makhongsu yamna choktharame. Mangsam amadi makhwangsu yamna narame. Aduga yamna wana mayamda halaklame. Aduga magi phangakpa paisa adu mapada utlame. Matamdudasu mapaduna hanaga chap manana paisa tu kuhada thadakinaba hairaklame. Aduganda angang adu mamitta pirang koirame. Aduga mapada sumaina hairaye. Baba, ai isa pumbasi hojipau naba phatri. Khwangsu hojipau nengba yadre. Aduga babana paisa si kuhada thadakinaba hairiba. Haina sumaina hairaklame. Aduganda mapadu nopet torame. Aduga sumaina hairaklame. Now you have learned a lesson. Matamduda angang adu masa matongta realize tawjarame. The value of hard work haibdu. Warisina haribasi karino hairagadi. Aikoina thabakki awaba phajana masak khangpa matamda thabaktagi phangakpa magi mahai adu adugi value ahoina phajana khangani haibani. Aduga amana aikoina yamna warakpa timing da upai sulai lektaba matamda aduganda aikoina punsigi yamna maru oiba lesson kaya ama aikoina tamhawi haibadani.